Hello ma'am, I channel the ma'am butam na actually ma'am comment to birige matam khara video hapudra matungda I video anong pamu puduna laksare matam khara video hapuda bai maram se yung ge achinba khara leibadagi video namba pharak tadana dum namdabadagi habakta bane adu bo hojik ge achinba singdo loina loikre aduna I matung tarakpadi video toina hapkacharage haina khali ngamhanbi baso oisanu aduga ngasigi mathel sidi ma'amna comment tabirapasinggi manungdagi amane ꯃꯌꯥꯝꯅꯁꯨ ꯊꯝꯅꯦꯜ ꯎꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯂꯒꯅꯤ ꯊꯣꯡꯗꯣꯏꯁꯦ ꯍꯥꯃꯦꯡꯅꯤ ꯑꯗꯨꯗꯤ ꯊꯣꯡꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯐꯠ ꯐꯠ ꯊꯣꯡꯗꯣꯛꯔꯁꯤ ꯊꯣꯡꯗꯣꯏꯁꯦ ꯉꯁꯤ ꯑꯩꯅ ꯊꯣꯡꯗꯣꯏꯁꯦ ꯃꯌꯥꯝ ꯁꯥ ꯀꯦꯖꯤ ꯑꯃꯒ ꯃꯈꯥꯏꯅꯦ ꯊꯣꯡꯖꯗꯣꯏꯁꯦ ꯑꯗꯨꯒ ꯁꯤꯁꯦ ꯃꯔꯨꯒ ꯃꯇꯣꯡꯒ ꯌꯥꯅꯔꯒ ꯂꯧꯔꯛꯑꯕꯅꯦ ꯁꯤꯁꯦ ꯑꯗꯨꯒ ꯑꯦꯅꯤ ꯁꯥꯗ ꯑꯩꯗꯤ ꯃꯔꯨ ꯃꯇꯣꯡ ꯌꯥꯅꯔꯒ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯀꯩꯒꯨꯝꯕ ꯒ꯭ꯔꯦꯚꯤ ꯍꯥꯞꯀꯗꯕ ꯃꯍꯤ ꯍꯥꯞꯀꯗꯕ ꯑꯣꯏꯇꯥꯔꯗꯤ ꯃꯍꯤ ꯍꯥꯞꯄꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯃꯇꯣꯡ ꯉꯥꯛꯇ ꯇꯧꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯗꯣ ꯃꯍꯤ ꯍꯥꯞꯀꯗꯕꯗ ꯃꯔꯨꯒ ꯃꯇꯣꯡꯒ ꯊꯣꯡꯕꯁꯦ ꯁꯤ ꯃꯍꯤꯗ ꯌꯥꯝꯅ ꯍꯥꯎꯋꯦꯕ ꯑꯗꯨꯒ ꯁꯤꯁꯤꯡꯁꯦ ꯃꯇꯣꯡꯗꯨꯁꯨ ꯌꯥꯝ ꯆꯥꯎꯅ ꯆꯥꯎꯅ ꯀꯝꯃꯛꯑꯝꯃꯦ ꯃꯣꯏꯅ ꯑꯗꯣ ꯑꯩꯅ ꯈꯔ ꯀꯨꯞꯅ ꯀꯨꯞꯅ ꯁꯦꯝꯗꯣꯛꯆꯔꯦ ꯑꯗꯨꯒ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯁꯤ ꯇꯤꯜꯍꯧꯁꯦ ꯆꯥꯎꯇꯛ ꯆꯥꯎꯇꯛ ꯇꯧꯕ 5ꯃꯨꯛ ꯂꯧꯔꯦ ꯑꯗꯨꯒ ꯆꯅꯝꯁꯤꯡꯁꯤꯁꯨ ꯁꯦꯝꯗꯣꯛꯆꯔꯦ ꯈꯔ ꯁꯨꯗꯣꯛꯑꯦ ꯑꯗꯨꯒ ꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯈꯔ ꯄꯤꯁ 4ꯃꯨꯛ ꯂꯧꯔꯦ ꯁꯤꯁꯨ ꯁꯨꯗꯣꯛꯈꯤꯁꯤ ꯁꯨꯗꯣꯛꯑꯒ ꯐꯖꯅ ꯇꯣꯏꯅ ꯁꯨꯔꯒ ꯁꯤꯗ ꯂꯩꯔꯦ ꯊꯣꯡꯕꯗ ꯆꯪꯒꯗꯕ ꯃꯆꯜꯁꯤꯡꯗꯣ ꯃꯌꯥꯝ ꯐꯖꯅ ꯃꯌꯥꯝꯅ ꯈꯪꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯤ ꯊꯣꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯐꯖꯅ ꯏꯊꯣꯛꯆꯔꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯄꯤꯖꯔꯤꯕ ꯃꯆꯜꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯗꯥꯎꯠ ꯂꯩꯇꯥꯔꯁꯨ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯈꯨꯝꯖꯔꯛꯀꯦ ꯑꯗꯨꯒ ꯁꯥꯁꯦ ꯀꯩꯅꯣ ꯈꯤꯇꯪ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯄꯒ ꯇꯣꯠꯈꯥꯏꯔꯒ ꯉꯥꯛꯇꯪ ꯊꯝꯒꯦꯕ ꯁꯤꯡ ꯆꯅꯝ ꯈꯔ ꯑꯃꯁꯨ ꯍꯥꯞꯄꯒ ꯑꯗꯒꯤ ꯍꯜꯗꯤ ꯌꯥꯏꯉꯪꯗꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯉꯥꯛꯇꯪ ꯇꯣꯠꯁꯜꯂꯒ ꯊꯝꯈꯤꯒꯦ ꯖꯤꯔꯥ ꯑꯁꯨꯕ ꯈꯔ ꯑꯃꯒ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯇꯣꯠꯁꯜꯂꯒ ꯊꯝꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯉꯧꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨ ꯃꯨꯜꯂꯛꯏꯉꯩ ꯀꯥꯟꯗꯨꯗ ꯑꯗꯨꯝ ꯉꯥꯛꯇꯪ ꯇꯣꯠꯁꯜꯂ ꯊꯝꯕꯤꯕ ꯋꯥꯅꯤ ꯊꯣꯡꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯈꯥꯡꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯁꯥꯍꯟꯈꯤꯒꯦ ꯑꯗꯨꯒ ꯑꯆꯥꯊꯥꯎꯁꯤ ꯈꯔ ꯂꯧꯔꯦ ꯍꯪꯒꯥꯝ ꯊꯥꯎꯅꯦ ꯊꯥꯎꯁꯤꯁꯨ ꯁꯥꯔꯦ ꯑꯍꯥꯟꯕꯗ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯏꯂꯥꯏꯆꯤ ꯑꯆꯧꯕꯒ ꯏꯂꯥꯏꯆꯤ ꯑꯄꯤꯛꯄ 4ꯃꯨꯛꯀ ꯍꯥꯞꯀꯦ ꯁꯤꯅ ꯖꯥꯕꯤꯇ꯭ꯔꯤꯒ ꯗꯥꯜꯆꯤꯅꯤꯒꯅꯦ ꯁꯤꯅ ꯐꯨꯜ ꯆꯀ꯭ꯔꯤ ꯑꯗꯨꯒ ꯂꯣꯡ 4-5 ꯑꯃꯒ ꯖꯥꯕꯤꯇ꯭ꯔꯤꯒ ꯐꯨꯜ ꯆꯀ꯭ꯔꯤꯒꯁꯤꯅꯦ ꯃꯌꯥꯝ ꯍꯥꯞꯄꯤꯗ꯭ꯔꯁꯨ ꯌꯥꯏ ꯂꯩꯕꯤꯗ꯭ꯔꯗꯤ ꯑꯗꯨꯒ ꯁꯤꯅ ꯕ꯭ꯂꯦꯛ ꯄꯦꯄꯔꯅꯦ ꯁꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯇꯤꯜꯍꯧ ꯁꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯇꯤꯜꯍꯧꯁꯤꯁꯨ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯉꯥꯛ ꯉꯧꯈꯤꯒꯦ ꯇꯤꯜꯍꯧꯁꯦ ꯃꯤꯅꯠ 4-5ꯃꯨꯛ ꯉꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯋꯥꯠꯍꯧꯔꯤꯕ ꯃꯆꯜꯁꯤꯡꯁꯦ ꯍꯥꯞꯄꯁꯤ ꯇꯦꯖꯄꯇꯥ ꯈꯔ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯄꯨꯝ ꯑꯇꯦꯛꯄꯒ ꯑꯉꯥꯡꯕꯒ ꯈꯔ ꯑꯃꯁꯨ ꯍꯥꯞꯄꯦ ꯁꯤꯡ ꯑꯁꯨꯕꯁꯤꯡꯗꯣ ꯈꯔ ꯍꯥꯞꯆꯤꯜꯂꯁꯤ
ꯑꯗꯨꯒ ꯆꯅꯝꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯤꯁꯤꯡꯁꯤꯁꯨ ꯑꯃꯨꯛ ꯉꯥꯛ ꯉꯧꯕꯤꯈꯤꯁꯤ ꯍꯩꯔꯤꯕꯣꯞꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯟꯁꯥ ꯊꯣꯡꯕ ꯀꯥꯟꯗ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯩꯔꯤꯕꯣꯞ ꯍꯥꯞꯇꯦꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯣ ꯑꯩꯒꯤꯗ ꯍꯩꯔꯤꯕꯣꯞ ꯂꯩꯇꯕ ꯃꯇꯝ ꯑꯣꯏꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯞꯈꯤꯗꯕꯅꯦ ꯃꯌꯥꯝ ꯁꯟꯁꯥ ꯊꯣꯡꯕꯗ ꯍꯩꯔꯤꯕꯣꯞ ꯍꯥꯞꯄꯤꯌꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯥꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯁꯥꯁꯦ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ ꯇꯤꯜꯍꯧ ꯁꯤꯡ ꯆꯅꯝꯁꯨ ꯂꯣꯏꯅ ꯃꯨꯜꯂꯛꯑꯦ ꯁꯥꯁꯦ ꯍꯥꯞꯆꯜꯂꯦ ꯍꯥꯞꯆꯟꯕ ꯂꯣꯏꯔꯦ ꯂꯣꯏꯅ ꯑꯗꯨꯒ ꯉꯥꯛ ꯑꯣꯠꯈꯤꯒꯦ ꯊꯨꯝꯅ ꯊꯥꯎꯇꯦꯟꯗꯣ ꯊꯨꯝꯅ ꯅꯝꯅ ꯃꯇꯨꯡꯁꯤꯡꯁꯦ ꯆꯪꯅꯕ ꯉꯥꯛꯇꯪ ꯑꯣꯠꯈꯤꯒꯦ ꯌꯥꯔꯅꯤ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯊꯝꯈ꯭ꯔꯒꯦ ꯃꯤꯅꯠ 6-7ꯃꯨꯛ ꯃꯩ ꯂꯩꯈꯠꯂꯒ ꯊꯝꯗꯣꯏꯅꯤ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯣꯠꯄꯤꯗꯣꯏꯅꯤ ꯁꯥꯗ ꯊꯣꯛꯂꯛꯄ ꯃꯍꯤꯗꯣ ꯀꯪꯅ ꯉꯧꯈ꯭ꯔꯦ ꯀꯪꯁꯜꯂꯛꯑꯦ ꯑꯗꯨꯀꯥꯟꯗ ꯑꯩꯁꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯄꯥꯎꯗꯔꯅꯦ ꯖꯤꯔꯥ ꯄꯥꯎꯗꯔꯅꯦ ꯁꯤꯅ ꯖꯤꯔꯥ ꯄꯥꯎꯗꯔꯁꯤꯁꯨ ꯆꯥꯃꯁ ꯑꯃ ꯍꯥꯞꯄꯦ ꯁꯤꯁꯤꯅ ꯁꯤꯝꯂꯥ ꯃꯤꯔꯆ ꯑꯩꯈꯣꯏ ꯃꯆꯨ ꯐꯖꯅꯉꯥꯏꯒꯤꯗꯨꯅꯦ ꯃꯣꯔꯣꯛ ꯁꯥꯗꯕꯅꯦ ꯁꯤꯗꯤ ꯌꯥꯏꯉꯪ ꯆꯥꯃꯁ ꯑꯃꯒ ꯊꯨꯝ ꯆꯥꯃꯁ ꯑꯃꯒ ꯊꯨꯝꯁꯦ ꯃꯃꯥꯡꯗꯁꯨ ꯇꯣꯠꯄꯗ ꯑꯩꯅ ꯍꯥꯞꯈ꯭ꯔꯕꯅꯦ ꯑꯗꯨꯅ ꯊꯨꯝ ꯆꯥꯃꯁ ꯑꯃꯒ ꯁꯤꯁꯤꯡꯁꯤꯁꯨ ꯉꯥꯛ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯒ ꯂꯣꯟꯈ꯭ꯔꯁꯦ ꯃꯩꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯟꯗꯣꯏꯅꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯩꯔꯒ ꯉꯁꯥꯏ ꯃꯍꯤꯗꯣ ꯀꯪꯁꯟꯈꯤꯕꯗꯩꯗꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯍꯩꯔꯒ ꯑꯗꯨꯝ ꯁꯥꯁꯦ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯂꯣꯟꯗꯣꯏꯅꯦꯕ ꯌꯥꯔꯅꯤ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦꯅ ꯈꯜꯂꯤ ꯃꯍꯤꯁꯦ ꯍꯥꯞꯆꯤꯟꯈꯤꯕ ꯌꯥꯔꯅꯤ ꯁꯥꯁꯤꯁꯨ ꯑꯗꯨꯝ ꯃꯨꯟꯒꯦ ꯇꯧꯔꯛꯑꯦ ꯃꯍꯤ ꯍꯥꯞꯈ꯭ꯔꯒꯦ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯂꯣꯟꯅꯕ ꯃꯍꯤ ꯍꯥꯞꯄ ꯃꯇꯨꯡꯗ ꯃꯤꯅꯠ 90ꯃꯨꯛ ꯐꯖꯅ ꯂꯣꯜꯂꯦ ꯑꯩꯁꯦ ꯃꯨꯜꯂꯕ ꯌꯦꯡꯒꯦ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯈꯤꯒꯦ ꯃꯨꯜꯂꯕ ꯌꯦꯡꯁꯤ ꯃꯌꯥꯝ ꯈꯨꯠꯅ ꯅꯝꯃ ꯌꯦꯡꯉꯛꯀꯦꯀꯣ ꯁꯤꯐꯥꯎ ꯀꯥꯏꯔꯦ ꯈꯨꯠꯅ ꯅꯝꯕ ꯀꯥꯟꯗ ꯁꯤꯁꯦ ꯆꯞ ꯆꯥꯅ ꯃꯨꯟꯕ ꯁ꯭ꯇꯦꯖ ꯑꯣꯏꯔꯕꯅꯦ ꯁꯤꯗꯩ ꯍꯦꯟꯅ ꯃꯨꯟꯁꯟꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯥꯎꯔꯔꯣꯏ ꯃꯨꯜꯂꯛꯑꯦ ꯐꯖꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯐꯗꯤꯒꯣꯝ ꯀꯩꯀꯩ ꯍꯥꯞꯆꯤꯟꯈ꯭ꯔꯁꯦ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯃꯅꯝ ꯅꯨꯡꯁꯤꯕ ꯀꯩ ꯈꯔ ꯑꯋꯥ ꯐꯗꯤꯒꯣꯝ ꯀꯩꯀꯩ ꯂꯩꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯤꯊꯤ ꯃꯅꯥ ꯑꯀꯪꯕꯅꯦ ꯁꯤꯁꯨ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯐꯖꯅ ꯈꯨꯠꯅ ꯅꯣꯏꯈꯥꯏꯕꯤꯔꯒ ꯆꯥꯏꯁꯤꯟꯈ꯭ꯔꯒ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯉꯥꯛꯇꯪ ꯊꯝꯈ꯭ꯔꯁꯦ ꯋꯥ ꯃꯅꯝꯁꯤꯗꯤ ꯃꯈꯨꯝ ꯍꯥꯡꯗꯣꯔꯛꯄꯩ ꯃꯅꯝꯁꯤꯗꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯆꯥꯅꯤꯡꯉꯦ ꯌꯥꯝꯅ ꯑꯁ ꯍꯥꯎꯔꯅꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩ ꯄ꯭ꯂꯦꯠꯇꯨ ꯀꯣꯠꯊꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯄ꯭ꯂꯦꯠꯇ ꯀꯣꯠꯊꯣꯔꯛꯑꯒꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯍꯥꯃꯦꯡ ꯁꯥ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯆꯨꯒꯁꯦ ꯌꯥꯝ ꯐꯖꯔꯦ ꯌꯦꯡꯕꯗ ꯆꯥꯅꯤꯡꯕ ꯄꯣꯛꯑꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ 20K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯇꯦꯟꯕ ꯃꯇꯝꯗ ꯌꯧꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯩ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ